करने के लिए आपके अकाउंट में पर्याप्त बैलेंस नहीं है कृपया तुरंत रिचार्ज कराएं इमा बैलेंस चाउ दो याम कोइरे हफ्ता बाजले बैलेंस हापियो आजि इमा करिनो आम दो छापियो आमने में ꯁꯤ ꯁꯣꯡꯉꯤꯕ ꯇꯧꯔꯤꯕ ꯁꯤꯗꯩꯗ ꯅꯥꯄꯤꯁꯤꯡꯅ ꯊꯣꯡꯒꯥꯟꯒꯤ ꯀꯔꯤꯒꯤ ꯍꯥꯏꯌꯨ ꯁꯦꯡꯉꯣꯗꯤ ꯌꯥꯗꯦ ꯅꯪꯗꯛ ꯇꯧꯕ ꯀꯥꯟꯗꯅꯦ ꯅꯌꯥꯝꯕꯒꯅꯦ ꯅꯪꯒꯁꯤ ꯄꯣꯛꯇꯅ ꯑꯩꯈꯣꯏꯗꯤ ꯁꯦꯟ ꯇꯥꯟꯗꯅꯅꯦ ꯅꯄꯥꯒꯩꯒꯁꯦ ꯑꯩꯈꯣꯏ ꯇꯧꯔꯝꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯁꯥꯗꯅ ꯅꯪꯅ ꯄꯤꯌꯨꯅ ꯅꯪꯅ mana बैलेंस हापियोदा नुपी काइना दोरेदा चलो आदा आई दे कोइ माजी को युम द हलो ai lâu ai được